Malem Sinba Tungnangasi World Wetlands Day Thoram Pangthoknari. Handak Chayesegi Timna, it's time for wetlands restoration Haiba Sina Oire. Ngasigi Nimitasina in Kumjalisingamagatamapan, Humfutra Matoida, Iranian city ama Oiriba, Ramsar the Fam Kiba Mifam Haibade, Convention on Wetlands na Kiba Warep Amagimatung ina, World Wetlands Day Haina Kangnari. World Wetlands Day Gamari Leinana Union Minister of External Affairs Amadi Education, Dr.Rk.Ranjan na akanana ELITETV ki kuthang da pirakiba pausel amada income jalising amaga chatratagi hauna male masida umangwang mang kopselakpadagi sarok ahum hena chada marifudaradi pat ki fibam sing sokchilakli pat sing asina lauriba thodang maru aina akoibagi leidiba ecosystem biodiversity loinena aying asagi khalamadi pat sing asegi isingi fibam fachilaktriba asidagi aikoi punna kanminanaba hotnaminarasi haina appeal tawrakli Tribute Ladiba, wetlands sing se yamna maru oiba akogi biodiversity. Sometimes we say that it's a cradle of biodiversity, duga important ecosystem, duga climate mitigation da climate change ka lakpasida wetland ya soba thogdang wetland loramba do madu mangthar padagini haidra koina launai ngasi phawda Ramsar Convention ki matungina Pitribida Lairamba wetlands kaya mangthra kaya da 90% of the natural wetlands already degraded and reclaim over it. Sumai tawduna lakiba se masi kananaba sahi kudingi February ki tang anida World Wetland Day pangthoktura.